lamdam ama sakhotpada sanga pambi singbi pumnamak asi asuki matik maru oi mayam sing asigi maraktagi ok haibasi yumda yokpa yamna sendong leiba jiba makhal amani hairiba jiba asi lamdam asidasu tongan ba mioi kyana chathok leiba muongda loinari ngasi akoina khana jagadoriba hiram asi Bigyanic Oiba Maongda matau karamna ok loigani haibasigi matangda Akashvani Imphal gi studio da lengsin biriba se College of Agriculture Sciences Teerthanker Mahavir University Moradabad ta Assistant Professor in Animal Science da leibiriba Dr. Ngangkham Singh ni ahan bamaktada tamubu Akashvani Imphal gi studio da taramna okcheri Akashvani na invitation to girakpagi damakta hainingai litana thakachari aise khurai konsam laikai da laiba ipagi mingna Ngangkham kulabidu imagi mingna Ngangkham ongbi bempisak devi yam nungaijre tamo ngasi khana jagadariba hiram asisu akoi Bigyanic Oiba Maongda ok loiba haibasi karino haibasi wahaudo oina thamiyo tamo Bigyanic oina farming toba haibasi scientific pig farming haina su khangnei ko adagi masida akhuina haining ibase wok loiba matamda kamai tawraga breeding se kamai tawgani machinjak china karamna thagani moigi lainaba housing system sina karamna semgani moise nadi yektana karamna thamgani moigi management amasung biosecurity measurement karamna tawgani asumna checksin thorang lokhatpa asigi farming system sibu scientific farming haina su khangnei wahaudo oina akoi Bigyanic Oiba Maongda ok loiba haibasi karino haibagi matangda ni thamiribase masigi makha tarpoina tangmodai khangjining ba se khoi ok hairiba jiba makhalasi loibada kayamuk yamna kanaba pigani khanbi tamo adukumati kanai mase haibadine magi feed conversion ratio hai ko khoi gi human being na chadraba kitchen wastage natraga garbage asigumba mayam ama pijaraga yam thu matamda chawhun basu yai aduga loina da ma se chawbase yam thuba 6 months 7 months 8 months da dum mature hoiraga khoina easily yon basu yaba ko aduga moigi macha se yamna kokpa amu kokpa da macha tariet kokpa nipan kokpa tarani thoi kokpa su dum yauri bane ba ko akhoina slaughter tawraba matungda moigi dressing percentage se yam wangba atai gi sa mayam je ga yengnaruraga di meat phangbagi chance yamna phangba akhoi manipur da di ok se karimta mangdre haibatare aduga magi meat se sidagi source of protein se yam phangba haitare loiba da yamna kanaba profitable oiba sa makhalamani na thamjagi akoi ok loiba sidagi kari kanaba pi haiba matangda ni thambiriba se tamo masigi matang si laksering ni tamo koi makon ji gi matangda khoi mamangai da loinaram basine akoi chamna makon se khajallaga loirami aduma hujigi matam se de khoi tongan makhal gi khoi ok se loiba gi mong se mayam lai ok loibiriba singdadi masigi matangda kariyan thamiding tamo farmer singna lui sidi adum yumgi maningda gumba ko adum wana karina kharaga adagi makhada kai gumba ma thajalaga adum loibudi adum thengnaji haitare asengba khoi gi housing system hairaga di ko properly haijege ko ahan bada indoor housing system haiba ma deep litter housing system haiba ma the outer haidi free range system haiba ma semi intensive system haiba ma mari thokna khoina housing je khaido e indoor housing system jina kamai to keda khoina construction di to doine ba ko 1510 gumba thaba de check ka toraga dum cement ga dum haijalaga dum saba do adugumba pot dum moidone indoor housing system haisina ko aduga khoi ge deep litter system jina manipur da na khoina bokasi ga haido adugumba deep litter system da na anamana sijine ai tare bokasi se outer free range system haisina khoina kai gumba box se dum thadu ga loi ge gumba da ga mapalam da su dum yawe ba ko the free range system de thadu khraga dum mafam da raga dum lakpa admai to mayamum su dum yaudaba nate semi intensive system haisina kamai to keda khoin thadu khraga ju hoijanba mafam ama leiba adugumba su dum semi intensive system hairaga admai to khangnei adubu akoina khwaidai phaba na hairaga di indoor housing system se sina khwaidagi phai haitare haidi ma se disease resistance adagi disease tagi ngak thokpa khutokpa adumuk yam phai wongmada amurak anirak irujabi base yamna darkar woi haitare moise kaigino haiba matamdane humang thokna base moida yaujadaba aduna masaji yam saba haitare sagan banina winter daga di amurak irujabiraga dum yare aduga summer matam da di nongmada anirak kumba dum irujabiga dabaniba aduna kamai dogeda indoor housing system se yamna phai haina aina thamjage adu matumda bokasi je akoina fermenting bedding system hairaga khangnei ko bokasi je akoina fermented to holaba matungda akoina sizinnagadaba potneba aduna bokasi da akoina sizinari se akoigi beneficial microorganism afaba micro
microorganism haitareko lactic acid bacteria gumba yeast gumba andagi photosynthetic bacteria gumba adugumba to koina bedding material sida hapselaga aduga fermented toholaga maduduna koina manam namdanaba fertilizer oina use tongnabagi damakta adugumba maitroga semak khibaneba bokasi gi formula mayam am leiko adu formula du da formula ama ani dang ai farmer sing da share tokjage haina Akashvani gi maikei dagi ko tokjage ahan bagi formula sina khara lai ko horai makupse 90 to 50 kg gumba lobiba aduga rice bran jina 5 to 10 kg gumba lobiba adagi molasses jaggery water se chini angang bagi mahi je sina 1 liter gumba lobiba aduga ojaki EM1 anam leigo efficient microorganism je si 1 liter ma habiba aduga clean water se 18 to 20 liter gumba hapiraga fermentation je koina tawmatam da sweet smell ama laeba ko sweet smell ama laaga di ma je yamna fare aduga my order se adum leiroi doini color je khidang dark oi doini bako white color gi fungus khara khara macha macha ka bagumba dugumba dum thengna bu urani koina numit tare ni dagi numit 3 ni gumba dum fermented tor tham doine ba thamma matungda akoina wok se mu thajan doine ba aduna kamai toge da ujagi sweet smell gumba lakpa dugumba oiragadi aduma dum bokasi se dum tawbi yare adu atopa formula amna koina soda se 40% gum lobiraba horai makupse aduga chengkup gumba andagi khoigi wheat bran gumba se 20% gumba dum lobiba khoigi leibak se 20% gumba lobiba dry biomass se 10% gumba lobiba aduga charcoal su dum yam phaiba ko anu charcoal se 10% gumba dum lobiraga adumai toga semba dum yai semba matungda akoina phangaiba poto aduna kamai toge da angang macha piglet sida thamge haragadi 10 to 20 cm se thana hapigadabane moi bedding se adagi grower orba matamdana 30 to 40 cm se thana hapigadabani finisher organa 40 to 50 cm se thana hapigadabani so amasung akoina mamasa mapasa je si loibagi jaga organa akoina 50 to 60 cm se thana mai toroga hapigadabani bukasi se adugi matik kanai ko ma se manam namoi doini adai ammonia mayam control tau doini pick se adum dry oina lai doini comfortable dum oi doini ko andagi labor ma yam changdre aduga water se su yam changdre adubu matam lairagadi ko lokthokdoini tha taruk mung lairagadi adum lokthokpi yare lokthogadi adu fertilizer do akoina topa da koigi injang na pick me tha ko da jam sinawda yam kanaba moi aduga akoina hojik matam organic farming ani yam kan tawidana adugi room da lakbagi chances amadi adumak lei haina thamjage adubu magi disadvantage su adumak lei ko disadvantage se kamai toge housing system je adugum bom sagin khalagadi kitang wanglap oiba jaga da saujagadi adeba moise andi nong yamna chuba andagi humidity yam leiba jaga da hojiki potche leiragadi ko sing tholakpa adagi moisture hengalakpa aduga yam hena saba mafam da su dimagi moisture se maintain tawjagadi wok sina nungsa so honjang gutam to matam da respiratory problem oibagi chances su lei adu da natana akoigi moisture sina yam helagadi maduda fungus growth tawroknabagi chances ama su lei aduna laina makhan tholakpagi chances ama su lei riba makha takpasi tamo khoi ok asisu tongan ba makhal kaya ama soidan leibiramgani haina thajajai maram asina khoi bharat asida phangiba ok makhal singse masidi kari karamba makhalgi ok makhal singdi phangbi haibagi matang da su khar thambiyo tam large white yorkshire ne landrace ne hampshire ne si mayam siju adumak india da su yamna toina loiba aduga khoi manipur da su adumak loiba sa makhal amani khoi guwahati da anakpada big research center lei adu da su adumak akhoi gi sumba sa se adum original oina pure breed oina ko adumak mafam du da dum phangi haitare tamo khoi ok asigi oina mapung phana charokpa asi tha kya dei jawi tamo masi je akoina ok amom haitare ko amom sina gamai to ko da tha taruk tagi nipan pharak pa matam da moise sexually mature oi bangam leba khoi dum cross tong na basu dum hoba yare aduga khoi gi mapa sa haitare imana mature oi se tha nipan tagi tha tara pharak pa matang je swaida dum mature oi re haina haijage tamona su takbi kibada macha lobo yabagi matang asi tha taruk tagi nipan phawagi ok amom asidadi yai na takbi bani ok amana khoi macha lawna bagi dum miron ba sina numit kayani dagina kayani phawbodi changi na thambigini tamo mama sina kanchil oirabadagi macha pokpa phawbagi moigi duration je si je 114 days haina khangnei masigi samdappa farmer sina yamna laina bagi damakta ko 3 month 3 week 3 days haina ga farmer sing da takpada yamna easily khangba ngamba mawongda aina somai toroga thamjage na khanjei tha ahum sayon ahum numit humni haidana thambiyo ni tamo gise okpu lobiri bai sini law sing haijaba tare lomi sing na su dum khangba da kanagada
ꯌꯥꯒꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯇꯥꯃꯣ ꯑꯣꯛꯁꯤꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯩꯅ ꯀꯔꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯗꯤ ꯑꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯤꯖꯒꯅꯤ ꯄꯤꯖꯕ ꯌꯥꯕ ꯌꯥꯗꯕꯁꯨ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯒꯅꯤ ꯇꯥꯃꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯕꯤꯔꯝꯃꯨ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯒꯅꯦꯟ ꯁꯣꯁꯤꯅ ꯃꯣꯏꯒꯤ ꯐꯤꯠꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟꯁꯦ 14 to 16% ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯠ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯒꯗꯕꯅꯤ ꯐꯤꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯌꯦꯡꯕꯤꯒꯗꯕꯅꯤ ꯃꯥꯒꯤ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ ꯀꯌꯥꯝ ꯂꯩꯕꯒꯦ ꯑꯣꯛ ꯃꯆꯥꯁꯤना 10 kg 20 kg ꯌꯧꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ 20 to 25 ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒ꯭ꯔꯣꯋꯔ ꯍꯥꯏꯀꯣ ꯃꯁꯤꯅ 20 ꯗꯒꯤ 50 kg ꯕꯣꯗꯤ ꯋꯦꯠ ꯑꯣꯏꯕ ꯃꯇꯝꯗ 18 to 20% ꯁꯦ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤꯅꯤꯁꯔ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ 50 kg ꯗꯒꯤ ꯃꯊꯛ ꯑꯣꯏꯕꯁꯦ ꯁꯤꯅ ꯃꯥꯒꯤ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ 16 to 18% ꯑꯣꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯦꯒꯅꯦꯟ ꯃꯕꯨꯛꯇ ꯃꯆꯥ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ 14 to 16% ꯑꯗꯨꯝ ꯑꯣꯏꯒꯗꯕꯅꯤ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ 16 to 18% ꯑꯣꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯤꯠ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯔꯦꯁꯤꯌꯣ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯒꯗꯕꯁꯦ ꯀ꯭ꯔꯨꯗ ꯄ꯭ꯔꯣꯇꯤꯟꯁꯦ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠ ꯊꯥꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯖꯅꯤꯡꯉꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯃꯆꯥꯁꯤ ꯃꯤꯔꯣꯜꯂꯦ ꯑꯣꯛꯁꯦ ꯃꯆꯥꯁꯤ ꯄꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯗꯤ ꯑꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯕ ꯌꯥꯔꯦ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯃꯁꯤ ꯋꯤꯅꯤꯡ ꯄꯦꯔꯠ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯑꯗ ꯋꯤꯅꯤꯡ ꯄꯦꯔꯠꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯊꯥ 1.5 2 ꯌꯧꯔꯛꯄ ꯃꯇꯨꯡ ꯑꯣꯏꯔꯒꯗꯤ ꯃꯃꯥꯒ ꯃꯆꯥꯒ ꯑꯗꯨꯝ ꯈꯥꯏꯗꯣꯛꯅꯕ ꯑꯗꯨꯝ ꯌꯥꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯃꯆꯥꯁꯤ ꯄꯣꯛꯑꯕ ꯃꯇꯨꯡꯁꯤꯗꯩꯗ ꯀꯔꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤ ꯑꯣꯏꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯑꯣꯛ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯐꯪꯍꯟꯒꯅꯤ ꯂꯥꯏꯅꯥꯁꯤꯡꯗꯒꯤꯁꯨ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯤꯡꯗꯤ ꯊꯥꯕꯤꯒꯅꯤ ꯇꯥꯃꯣ ꯑꯣꯛꯁꯤꯅ ꯑꯩꯈꯣꯏꯅ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯦꯛ ꯀꯦꯌꯔ ꯇꯧꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯌꯦ ꯑꯗꯒꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯑꯣꯛꯀꯤ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯗꯅꯦ ꯑꯥꯏꯔꯟꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎꯔꯒꯁꯨ ꯀ꯭ꯋꯥꯟꯇꯤꯇꯤ ꯌꯥꯝ ꯅꯦꯝꯅ ꯌꯥꯎꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯒꯂꯦꯠ ꯑꯦꯅꯤꯃꯤꯌꯥ ꯑꯅ ꯂꯩꯅꯥ ꯑꯃ ꯂꯩꯌꯦ ꯃꯗꯨꯒꯤ ꯄꯤꯒꯂꯦꯠ ꯑꯦꯅꯤꯃꯤꯌꯥꯒꯤ ꯂꯩꯅꯥꯁꯦ ꯑꯣꯛ ꯃꯆꯥꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯅꯥꯒꯜꯂꯦꯕ ꯑꯗꯨꯅ ꯅꯥꯒꯟꯕꯅꯤꯅ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯤꯖꯔꯒꯁꯨ ꯑꯗꯩ ꯀꯩꯅꯣꯝ ꯄꯤꯊꯛꯑꯒꯁꯨ ꯑꯗꯨꯝ ꯄꯪꯆꯥꯎ ꯆꯥꯎꯒꯟꯗꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯤꯡꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯦ ꯑꯥꯏꯔꯟ ꯏꯟꯖꯦꯛꯁꯟꯁꯦ 2 ꯊꯣꯛꯅ ꯀꯥꯞꯄ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯄꯤꯛꯁꯤꯅ 4 days ꯁꯨꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯃ ꯀꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯗꯣꯁ ꯑꯣꯏꯅꯅꯦ ꯅꯨꯃꯤꯠ 29 ꯁꯨꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯥꯏꯔꯟ ꯏꯟꯖꯦꯛꯁꯟꯁꯦ ꯀꯥꯞꯄꯤꯒꯗꯕꯅꯤ ꯂꯩꯅꯥꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯑꯣꯛ ꯂꯥꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯁꯦꯝꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯛꯁꯤꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯔꯤ ꯃꯁꯤꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯑꯣꯛꯁꯤꯗ ꯄꯤ ꯂꯣꯏꯅꯅ ꯑꯩꯈꯣই ꯊꯥ ꯀꯌꯥꯃꯨꯛ ꯁꯨꯕꯗꯗꯤ ꯃꯁꯤꯒꯤ ꯃꯁꯥ ꯁꯦꯝꯕꯁꯦ ꯃꯇꯝꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤꯗꯤ ꯌꯥꯔꯦꯅ ꯂꯧꯕꯤꯒꯅꯤ ꯇꯥꯃꯣ ꯃꯆꯥ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯞꯇꯥ 2 ꯐꯥꯔꯛꯄꯩꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯈꯤꯕꯅ ꯌꯥꯝ ꯍꯦꯟꯅ ꯐꯩꯌꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯃꯥꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯦ ꯊꯛꯑ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯝ ꯑꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯗ ꯑꯗꯨ ꯀꯣꯂꯦꯁꯇ꯭ꯔꯣꯝꯗꯨꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯀꯥꯁꯇ꯭ꯔꯦꯁꯟ ꯇꯧꯈꯤꯕ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯍꯤꯂꯤꯡ ꯄꯋꯥꯔꯁꯦ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯁꯇ꯭ꯔꯦꯁꯟ ꯇꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯇ꯭ꯔꯦꯁꯟꯒꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯟꯋꯥꯟꯇꯦꯗ ꯕ꯭ꯔꯤꯗꯤꯡ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯗ ꯃꯦꯜꯁꯦ ꯌꯥꯝꯈꯠꯂꯛꯑꯒꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯃꯤꯠ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝꯅ ꯐꯕ ꯌꯥꯝ ꯊꯨꯅꯁꯨ ꯆꯥꯎꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯊꯥ 6 ꯁꯨꯕ 8 ꯁꯨꯕ ꯃꯇꯝꯗ ꯒꯣꯔ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯌꯥꯝ ꯊꯨꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯥꯁꯇ꯭ꯔꯦꯁꯟꯒꯤ ꯃꯣꯏꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯐꯥꯔꯃꯔꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯃꯔꯨ ꯑꯣꯏ ꯑꯣꯛ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯩꯗ ꯃꯉꯣꯟꯗ ꯐꯪꯍꯟꯒꯗꯕ ꯃꯆꯤ ꯑꯣꯏꯕ ꯃꯆꯤꯟꯖꯥꯛꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕꯁꯤꯡ ꯐꯪꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯌꯨ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤꯡꯁꯦ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤ ꯅꯣꯏ ꯈꯥꯏꯗꯣꯛꯏꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄꯤꯒꯂꯦꯠ ꯍꯥꯏꯕ ꯑꯃ ꯋꯦꯠꯁꯦ 10 to 20 kg ꯑꯣꯏꯔꯛꯄ ꯃꯇꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥꯒ ꯃꯆꯥꯒ ꯈꯥꯏꯅꯕꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯤꯠꯁꯦ 0.5 ꯇꯒꯤ 1 kgꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯊꯥꯕꯤꯒꯗꯕ ꯄꯣꯠ ꯑꯃꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯒ꯭ꯔꯣꯋꯔꯅ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯦ ꯒ꯭ꯔꯣꯋꯔꯁꯤꯅ 20 to 50 kg ꯂꯨꯝꯕꯩ ꯃꯇꯥꯡꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯣꯋꯔ ꯍꯥꯏꯅ ꯈꯪꯅꯩꯀꯣ ꯃꯥꯁꯤꯅ 1 kgꯗꯒꯤ 2 kg ꯐꯥꯎ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯊꯥꯕ ꯌꯥꯕ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠ ꯑꯃꯅꯦꯀꯣ ꯐꯤꯅꯤꯁꯔ ꯁ꯭ꯇꯦꯖ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯣꯏꯒꯤꯁꯤꯅ 50 ꯗꯒꯤ 100 kg ꯂꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ 2 kg ꯗꯒꯤ 3 kg ꯐꯥꯎ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯃꯃꯥꯅ ꯑꯩꯈꯣꯏꯅ
ꯅꯣꯡꯃꯗ 2 kg 3 kg ꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗ ꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯃꯆꯥ ꯄꯣꯛꯑ ꯃꯇꯨꯡꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ 4 kg ꯗꯒꯤ 7 kg ꯕꯣ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯃꯄꯥ ꯁꯥꯁꯤ ꯀꯩꯒꯨꯝꯕ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯅꯣꯡꯃꯗ ꯆꯥꯗꯣꯔꯤꯁꯦ 2.5 ꯗꯒꯤ 3.5 kg ꯕꯣ ꯅꯣꯡꯃꯗ ꯑꯗꯨꯝ ꯃꯄꯥ ꯁꯥꯁꯤꯗ ꯑꯗꯨꯝ ꯄꯤꯖꯕ ꯌꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯣꯛ ꯑꯁꯤꯗꯩꯗ ꯀꯔꯝꯕ ꯂꯩꯅꯥꯁꯤꯡꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯇꯥꯃꯣ ꯂꯩꯅꯥꯁꯦ ꯃꯈꯟ ꯌꯥꯝꯅ ꯅꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯍꯥꯏꯕꯅꯦ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯍꯥꯏꯕꯅꯦ ꯁ꯭ꯋꯥꯏꯟ ꯏꯔꯤꯁꯤꯐꯦꯂꯤꯁ ꯀꯨꯝꯕ ꯑꯗꯒꯤ FMD ꯐꯨꯗ ꯑꯦꯟड ꯃꯥꯎꯠ ꯗꯤꯖꯤꯁ ꯀꯨꯝꯕ ꯑꯦꯛꯁꯇꯔꯅꯦꯜ ꯏꯟꯇꯔꯅꯦꯜ ꯄꯦꯔꯥꯁꯥꯏꯠꯅ ꯅꯥꯍꯟꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯏꯒꯤ ꯂꯩꯅꯥꯁꯤꯡꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯂꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯗꯤꯋꯥꯔꯃꯤꯡ ꯑꯅ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯄꯨꯛꯇ ꯌꯥꯎꯕ ꯇꯤꯟ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯇꯤꯟꯒꯨꯝꯕꯒꯤ ꯂꯩꯅꯥ ꯃꯈꯟ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯩꯈꯣꯒꯤ ꯁ꯭ꯋꯥꯏꯟꯗꯗꯤꯀꯣ ꯑꯗꯒꯤ ꯇꯤꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯣꯛ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ 6 to 8 week ꯑꯣꯏꯕ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯇꯤꯟ ꯍꯤꯗꯥꯛꯁꯦ ꯊꯥꯕ ꯍꯧꯔꯗꯕꯅꯦꯕ ꯑꯗꯨꯒ second days ꯑꯣꯏꯅ 12 to 14 week ꯑꯣꯏꯕ ꯃꯇꯝꯗ second deworming ꯊꯥꯕꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ 3 months ꯈꯨꯗꯤꯡꯒꯤꯀꯣ ꯑꯗꯨꯃꯛ dewormingꯁꯦ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠ ꯑꯃꯅꯀꯣ ꯑꯍꯥꯟꯕ ꯃꯆꯥ ꯄꯣꯛꯄꯒꯤꯀꯣ ꯀꯟꯁꯤꯞ ꯑꯣꯏꯖꯕ ꯑꯍꯥꯟꯕ ꯃꯆꯥ ꯄꯣꯛꯇꯣꯔꯨꯕ ꯑꯗꯨꯀꯥꯟ ꯃꯇꯝꯗꯁꯨ ꯃꯆꯥ ꯄꯣꯛꯑꯝꯗꯥꯏꯒꯤ ꯑꯩꯈꯣꯏꯒꯤ 2 months 3 months week ꯃꯃꯥꯡꯗꯀꯣ ꯑꯗꯨꯝ ꯃꯆꯥ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯃꯛ deworming ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ pregnant ꯑꯣꯏꯔꯒꯁꯨꯀꯣ pregnant ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ 2 to 4 weeksꯁꯦ before farrowing ꯃꯆꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯊꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯄꯥꯁꯥ ꯍꯥꯏꯇꯥꯔꯦ ꯃꯄꯥꯁꯥꯁꯤꯅ 6 months ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ 3 to 4 months ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ dewormingꯁꯦ ꯑꯗꯨꯃꯛ ꯊꯥꯕꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ dewormingꯁꯦ ꯃꯈꯜ ꯌꯥꯝꯅ ꯈꯥꯏꯗꯣꯛꯏꯀꯣ for example fenbendazole ꯍꯥꯏꯕ ꯑꯃ albendazole ꯍꯥꯏꯕ ꯑꯃ ivermectin ꯍꯥꯏꯕ ꯑꯗꯒꯤ libamizole piperazine ꯁꯤꯒꯨꯝꯕ ꯗ꯭ꯔഗ്ꯁ ꯃꯌꯥꯝꯁꯦ ꯁꯤ ꯑꯗꯨꯝ sequentially ꯊꯥꯔꯛꯀꯗꯕꯅꯦꯕ sequentially ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯖꯅꯋꯥꯔꯤꯗ ꯊꯥꯔꯦꯅ ꯈꯜꯂꯁꯤ ꯑꯩꯈꯣꯏꯒꯤ 3 months ꯀꯥꯟꯅꯔꯒ ꯊꯥꯒꯗꯕꯅꯦꯕ ꯖꯅꯋꯥꯔꯤꯗ ꯊꯥꯈ꯭ꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯦꯄ꯭ꯔꯤꯜꯗ ꯑꯃꯨꯛ ꯊꯥꯔꯛꯄ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯖꯨꯂꯥꯏꯗ ꯑꯃꯨꯛ ꯊꯥꯔꯛꯄ ꯖꯨꯂꯥꯏ ꯂꯣꯏꯔꯒ ꯑꯣꯛꯇꯣꯕꯔꯗ ꯑꯃꯨꯛ ꯊꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ sequence ꯊꯥꯕꯤꯒꯗꯕꯅꯤ ꯊꯥꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯤꯗꯥꯛꯁꯦ ꯑꯃꯇꯪ ꯑꯗꯨꯝ ꯊꯥꯕꯤꯗꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯔꯕꯗ fenbendazole ꯍꯥꯠꯄ ꯉꯝꯗꯣꯏꯁꯦ round wormgumba ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯗꯨꯒ albendazole round wormgumba ꯑꯗꯨꯝ ꯍꯥꯠ ꯉꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ivermectin ꯒꯨꯝꯕ ꯊꯥꯔꯗꯤ lookwormgumba ꯑꯗꯨꯝ ꯍꯥꯠꯄ ꯉꯝꯃꯤ ꯑꯗꯒꯤ albendazole fenbendazole tapewormꯁꯨ ꯑꯗꯨꯝ ꯍꯥꯠꯄ ꯉꯝꯃꯤꯀꯣ piperazine ꯒꯨꯝꯕ ꯑꯗꯨꯝ ꯍꯥꯠꯄ ꯉꯝꯃꯤ ꯄꯤꯛꯁꯤꯗ worm ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ round worm ꯍꯥꯏꯕ lungs worm ꯍꯥꯏꯕ whipworm ꯍꯥꯏꯕ ꯑꯗꯒꯤ flatworm ꯍꯥꯏꯕ tapeworm ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯑꯃ ꯊꯥ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯏꯅꯃꯛ ꯀ꯭ꯌꯣꯔ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ compositionꯁꯦ ꯇꯤꯜ ꯍꯤꯗꯥꯛ ꯊꯥꯕꯒꯤ compositionꯁꯤꯡꯁꯦ change ꯇꯧꯔꯒ ꯊꯥꯕꯤꯕ ꯅꯣꯡꯃꯅ fenbendazole ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ next time ꯑꯩꯈꯣꯏꯅ albendazole ꯊꯥꯕꯤꯕ albendazole ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ममथंगदा ivermectin हेक थाबीबा ivermectin जे थाबा लोइग्रे हारगदी libamizole गुम्बा अंतगी piperazine गुम्बा अदुमाइ तौरगा चेंज तौरगा थाबीरगदी मोइगी हक्चांग द लैरिबा तिन मयाम से नोइमक हातपदा मतिंग पांगबिनी फार्मर सिंग ने हेक हाइबम लैबको पिजबदी अखोइ प्रॉपर्ली पिजरिबनी अदुबु याम थुना चाउदे हाइबगी कंप्लेन मयाम अमा लाएबा अदुना अखोइगी तिन हिदाक से सिना राउंड अप तौरगा चाही अमगी सुमाइ तौर चार्ट अमा सेंबिरगा फार्मर सिंग ने माइ थादोक पिरगदी अखोइगी असुमगी प्रॉब्लम से सिदगी ngak thokpa ngamni haina thamjage sa ma khoi farm da porake haragadi sa do tongan ba jaga da hapta ma kari ma thamma matung da khoi farm sida isa gi loijariba animal siga punna laiminaga da ba adu matung da thamba yai ba aduga balanced nutrition do adudi properly pigada bani biosecurity measure gumba adu makoina section thorang oina phenyl gumba limestone gumba adu makoina properly saithokdana taithokna tokdana tawragadi laina sing asidagi ngak thokpa ngamni haina haijagi ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯑꯁꯤꯗꯁꯨ ꯅꯥꯔꯛꯀꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯣꯛ ꯑꯁꯤꯗꯩꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯦꯛꯁꯤꯅꯦꯁꯟꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯥꯞꯄꯤꯒꯗ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯛ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯞꯄꯤꯒꯅꯤ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯗꯨꯜꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯥꯅꯔꯤꯁꯦ ꯑꯅꯝꯕꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯒ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯒꯨꯝꯕ ꯑꯗꯒꯤ ꯁ꯭ꯋꯥꯏꯟ ꯏꯔꯤꯁꯤꯄꯦꯂꯤꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯚꯥꯏꯔꯁꯀꯤ ꯂꯩꯅꯥ ꯃꯈꯜꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀ꯭ꯂꯥꯁꯤꯀꯦल swine fever se hawk cholera haina khangni ko moi je kamai to geda akoina walk sina 6 to 8 week oiba matam da ko vaccination ka pa ya hobu yare adamai se one time ka pe ko
chahi amda amukka kadum kape aduga akoina next time da swine erysipelas kumba adusu dumak akoina kapthokpa dum yai 8 to 10 week yorpa matamda intramuscularly ko adu kapa matungda 6 month khudingi dumak kapasu yai aduga main oina akoigi FMD na malai ko foot and mouth disease sisu adum akoina 4 months matamda mu kapaga adu matungda 6 months khudingi ko chahi amda anirak kumba ko FMD se dumak akoina kapthokpa dum yai haitare aduga akoina vaccination kapa matamsida yamna section gadaba pot amadi ko vaccination je akoina kapa matamda animal se healthy oiba animals khatang khallaga kapkadabane masa soladi masi kapa yadaba tamo masa solagadi vaccine jina kapa matamda magi immune je system je down doiba aduga vaccination kapa matamda vaccine pora ibado temperature sidagi 2 to 8 degree celsius tagi wangan basu yade adagi nemhan basu mu yadaba adugi equality akoina tawrakanda vaccination je kapkadabane vaccination jina koi temperature fluctuation tawraga porakpa oiragadi nangna kapuriba vaccine do akoina properly effected oiroidoineba aduna akoigi vaccination kapiba mi singta natraga farmer singda hygiene je vaccination kapa matamda vaccine je koigi cold chain sembiraga cold chain maintain tawbiraga ice kumba ma hapiraga aduga vaccination kaptringai gi mamangda deworming tawbiba yamna darkar oi aduga loina na deworming tawre harkadi supportive oina ko akoina liver tonic kumba adum numen mangani gumba adum thadok pasu adum yai tamo yamna kana wafam ni ok asida karamba matamda koi vaccination tawbigani haibdune thambiribase tamo huji si longmi sin yamna kana gadaba huji maksu yamna maru oiriba adugumba laina singi matangda kitang changjanjaramge akoi huji se classical swine fever akoi african swine fever haidana yamna kanna akoi huji si tari akoi huji akoi longmi sing asida su yamna chauna masigi chaithing asi akoi huji phangi basini maram oiraga akoi awaba kaya ma akoi ok sing asi siba amasung naba kaya asi huji mak thingnari masidagi akoina kari karamba hidak langthakna singbasi thabiragadi masidi ngathokani haibdu thambiyo tamo African swine fever se hujipodi sinje semang ngamdri haitare African swine fever se aduga classical swine fever city akoina vaccine phange vaccine adum properly kapi gadabane aduga moise kamai togeda animak se akoina virus na thon mangaktane adu thon basida kamai togeda akoigi classical swine fever se sina flaviviridae haiba akoigi virus ki family mana thon bani aduga African swine fever hai sinako Aspergillosis haiba akoigi virus ki family mana thon bani ko African swine fever sina aduga classical swine fever se anambana akoina thoise DNA virus tagi dum thole aduga African swine fever sina DNA virus na tholeba ma se animakta animal se yam phajana affected oi ko haidi economical pura breakdown tole ma se na bunaradi akoina dum 100% adum mortality adum thingi adri madudi kanba se amna wa ba haitare animak se zoonotic oide zoonotic disease adi masigi laina sina akoigi mioi bada santokpa adumakti oideba mobile se adubu kamai togeda animals tagi sandokpa se yam thuba aduna section tharong se adugi matik biosecurity measures se adugi matik low godabani aduga classical swine fever gi incubation period anam lai ko incubation period asina kamai togeda akoina virus ina changa matungda numit kyani leira matungda my symptom ulai haitare ko classical swine fever sina 2 to 14 days laweba aduga African swine fever sina 4 to 19 days adumak lawba adaga mabani gi mortality rate hairagadi ko classical swine fever sina 30 to 90 adumak si ko aduga African swine fever city extremely 100% adumak laina si dum naeba aduga moi mabani gi fever yema matam da so fever di adumak laktoni animak se high fever se adum oiba 40 to 41 degree celsius adum oi African swine fever da so and the classical swine fever da so animak the treatment se effective oide moi ati virus oibani na ko akoina secondary bacterial infection control tawna wa antibiotic khara kapasu dumuk yai adubu antibiotic kapasu affected oiba ngamdaba aduna ni akoina vaccination je matam chana tawbigadabani aduga yam important point mai haijaoge African swine fever se masi je akoigi ticks kumba laidane akoigi external parasite kumba aduna su mafam da dum sandokpa ngamba African swine fever je dum carrier oiba aduna akoigi haing khoi ju ticks oi su adugumba control tawge haragadi phenyl gumba andagi akoigi sablon gumba powder gumba even delta metrin cypermetrin gaina laibane bako adugumba so aduma akoina water da mix tawraga chaithok matamda akoigi hojiki ticks ki problem se aduma control tawbunga me haidare classical swine fever asiga African swine fever asiga masig matang da su yamna marik
ꯆꯨꯝꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯅꯤ ꯊꯝꯕꯤꯔꯨꯕꯁꯤ ꯇꯥꯃꯣ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯛ ꯃꯄꯤ ꯑꯁꯤꯗ ꯃꯆꯥ ꯀꯥꯞꯄ ꯌꯥꯕꯒꯤ ꯃꯇꯝꯁꯦ ꯃꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯕꯤꯗꯃꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯀꯥꯞꯄ ꯌꯥꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ 6 months 8 months ꯃꯇꯨꯡ ꯊꯥ 6ꯇꯒꯤ 9 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯑꯗꯨꯝ ꯍꯤꯠ ꯂꯥꯛꯄ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯗ ꯃꯣꯏꯁꯦ ꯍꯤꯠ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯀꯔꯝꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯚꯜꯚꯥ ꯍꯥꯏꯀꯣ ꯔꯦꯗꯅꯦꯁ ꯂꯥꯛꯄ ꯆꯥꯎꯊꯣꯔꯛꯄ ꯁ꯭ꯋꯦꯂꯤꯡ ꯑꯣꯏꯔꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏꯠꯂꯤ ꯃ꯭ꯌꯨꯀꯁ ꯃꯦꯝꯕ꯭ꯔꯦꯟꯒꯨꯝꯕ ꯇꯥꯔꯛꯄ ꯌꯥꯝ ꯄꯤꯛꯂꯞꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯃꯥꯁꯦ ꯔꯦꯁꯂꯦꯁꯅꯦꯁ ꯑꯣꯏꯕ ꯔꯦꯁꯂꯦꯁꯅꯦꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕꯁꯨ ꯈꯔ ꯍꯟꯊꯔꯅꯤꯀꯣ ꯑꯗꯨꯒ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯃꯗꯤ ꯑꯃꯅ ꯀꯥꯈꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯣꯡꯈꯠꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯕꯣꯛꯁꯦ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕ ꯑꯗꯒꯤ ꯃꯥꯁꯦ ꯂꯦꯡꯗꯕ ꯃꯥꯁꯦ ꯆꯦꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯣꯔꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯁꯤꯗ ꯋꯣꯛꯁꯦ ꯂꯦꯡꯉꯣꯏ ꯋꯣꯛꯁꯦ ꯑꯗꯨꯝ ꯀ꯭ꯔꯣꯁ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯒ AI ꯇꯧꯕꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯅꯔꯦ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯕ ꯑꯗꯒꯤ ꯅꯦꯆꯔꯦꯜ ꯇꯧꯕꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯑꯗꯨꯒ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯨꯒ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯒꯦ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯍꯤꯠ ꯄꯦꯔꯠꯁꯦ ꯁꯤꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯐꯥꯔꯃꯔꯁꯤꯡꯅ ꯂꯧꯃꯤꯁꯤꯡꯅ ꯃꯥꯁꯤ ꯃꯆꯥ ꯀꯥꯞꯄ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃ ꯈꯪꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯃ ꯇꯥꯔꯦ ꯑꯗꯨꯒ ꯍꯤꯠꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯐꯥꯎ ꯍꯤꯠ ꯂꯩ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯨꯗꯤꯡꯒꯤ ꯍꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯐꯥꯔꯃꯔꯁꯤꯡꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯑꯗꯨ ꯋꯣꯛꯁꯤ ꯍꯟꯗꯛꯀꯤ ꯍꯤꯠ ꯂꯥꯛꯄꯁꯤꯗ ꯀꯥꯞꯍꯧꯗ꯭ꯔꯒꯗꯤ ꯃꯊꯪꯗ ꯀꯔꯝ ꯀꯥꯟꯗ ꯍꯤꯠ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯨ ꯐꯥꯔꯃꯔꯁꯤꯡꯅ ꯈꯪꯕ ꯑꯃ ꯗꯔꯀꯥर ꯇꯥꯏ ꯃꯣꯏꯁꯦ 21 days ꯈꯨꯗꯤꯡꯒꯤ ꯍꯤꯠ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤ 21 daysꯁꯤꯗ ꯀꯩꯒꯨꯝꯕ ꯀꯥꯞꯍꯧꯗ꯭ꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪꯒꯤ 21 days ꯑꯃ ꯉꯥꯏꯕꯤꯕ ꯇꯥꯔꯦ ꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ AI ꯇꯧꯒꯦꯔꯥ ꯅꯦꯆꯔꯦꯜ ꯇꯧꯍꯟꯒꯦꯔꯥ ꯑꯗꯨꯗꯤ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯈꯥꯗ ꯄꯣꯜꯂꯦ ꯑꯗꯨꯏ ꯃꯇꯨꯡꯗ AI ꯇꯧꯕꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯀꯥꯞꯅꯔꯤꯕꯅꯦꯕ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟ ꯇꯧꯔꯒ ꯄꯤꯛꯇ ꯀꯥꯞꯅꯕ ꯑꯗꯨꯃꯛ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯅ 36 hour ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯄꯨꯡ ꯀꯌꯥꯐꯧ ꯍꯤꯠ ꯂꯩꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯞꯄ ꯀꯥꯟda ꯀꯟꯁꯤꯞ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯗ꯭ꯌꯨꯔꯦꯁꯟꯁꯦ 36 hour ꯐꯥꯎꯗꯤ ꯃꯥꯅ ꯍꯤꯠ ꯂꯥꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯥꯞꯀꯗꯕ ꯃꯇꯝꯁꯦ 12 hour ꯒꯨꯝꯕ ꯑꯗꯒꯤ 13 hour 14 hour ꯒꯨꯝꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ AI ꯁꯦ ꯑꯗꯨꯝ ꯀꯥꯞꯄꯤꯕ ꯌꯥꯔꯦ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯆꯤꯟꯖꯥꯛꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯆꯥꯛꯈꯨꯝꯗꯒꯤ ꯂꯦꯝꯂꯛꯂꯤꯕ ꯂꯦꯝꯈꯥꯛꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯣꯛꯁꯤꯡ ꯑꯁꯤꯗ ꯄꯤꯖꯕꯒꯤ ꯆꯠꯅꯕꯤꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯣꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯕꯨꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯃꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯣꯛ ꯂꯣꯏꯔꯛꯄ ꯑꯌꯥꯝꯕꯅꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯂꯦꯝꯃꯛꯏꯕ ꯂꯦꯝꯈꯥꯛ ꯑꯁꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯄꯤꯖꯅꯕꯁꯤ ꯑꯗꯨꯝ ꯆꯠꯅꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯤꯕ ꯂꯦꯝꯈꯥꯛ ꯄꯤꯖꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯊꯣꯛꯍꯟꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯂꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯀꯥꯟꯅꯕꯁꯤ ꯀꯅꯥꯅ ꯍꯦꯜꯂꯦꯅ ꯊꯝꯕꯤꯒꯅꯤ ꯇꯥꯃꯣ ꯃꯁꯤꯁꯤꯗꯅꯦ ꯐꯥꯔꯃꯔꯁꯤꯡꯅ ꯁ꯭ꯃꯣꯜ ꯐꯥꯔꯃꯔꯁꯤꯡꯅꯀꯣ ꯌꯥꯝꯅ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯋꯦꯁꯇꯦꯖꯁꯤꯅ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯑꯣꯛ 3 ꯑꯃ 5 ꯑꯃ ꯂꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛ ꯀꯤꯆꯟ ꯋꯦꯁꯇꯦꯖꯁꯤꯅ ꯑꯗꯨꯃꯛ ꯂꯣꯏꯕ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯑꯣꯛ 100 ꯑꯃ 200 ꯑꯃ 300 ꯑꯃ ꯂꯣꯏꯒꯦꯅ ꯈꯜꯂꯛꯑꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯐꯥꯔꯃꯤꯡ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟ ꯋꯦꯁꯇꯦꯖꯁꯦ ꯑꯃꯨꯛ ꯌꯥꯔꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠꯁꯤꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯛꯇꯗꯤ ꯌꯥꯔꯛꯇꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯣꯛ 100 ꯂꯣꯏꯕ 200 ꯂꯣꯏꯕ 300 ꯂꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯤꯆꯟ ꯋꯦꯁꯇꯦꯖꯀꯨꯝꯕ ꯄꯤꯖꯔꯒꯁꯨ ꯌꯥꯏ ꯑꯗꯨ ꯄꯤꯖꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒ ꯄꯤꯖꯔꯒꯗꯤ ꯌꯥꯝꯅ ꯐꯅꯤ ꯑꯩꯈꯣꯏꯅ ꯀꯦꯇꯦꯒꯣꯔꯤꯁꯦ 2 ꯊꯣꯛꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯣꯛꯁꯦ ꯌꯣꯟꯊꯣꯛꯀꯗꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯀꯥꯁꯇ꯭ꯔꯦꯁꯟꯒ ꯇꯧꯔ ꯃꯇꯨꯡꯗ ꯊꯥ 9 ꯁꯨꯔꯛꯄ ꯃꯇꯝꯗ ꯌꯣꯟꯊꯣꯛꯈꯤꯗꯕ ꯀꯥꯡꯕꯨꯒꯩ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯤꯆꯟ ꯋꯦꯁꯇꯦꯖꯁꯦ ꯑꯗꯨꯃꯛ ꯄꯤꯖꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯆꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯔꯁꯨ ꯃꯄꯥ ꯁꯥ ꯑꯣꯏꯔꯁꯨ ꯑꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠ ꯄꯤꯖꯗꯕꯗꯤ ꯌꯥꯗꯕ ꯀꯤꯆꯟ ꯋꯦꯁꯇꯦꯖꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯄꯤꯖꯔ ꯃꯇꯨꯡꯗ ꯐꯦꯠ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥ ꯁꯥꯁꯤꯗ ꯀꯩꯒꯨꯝꯕ ꯄꯤꯖꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯥ ꯁꯥꯁꯤꯅ ꯃꯆꯥ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯁꯨ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯅ ꯄꯣꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯃꯆꯥꯁꯦ ꯀꯩꯒꯨꯝꯕ ꯁꯤꯔꯒ ꯄꯣꯔꯛꯄꯒꯨꯝꯕ ꯃꯆꯥꯁꯦ ꯌꯥꯝ ꯅꯧꯅ ꯄꯣꯛꯊꯣꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯦꯁ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯆꯥꯁꯦ ꯀꯩꯒꯨꯝꯕ ꯐꯖꯅ ꯄꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯄꯣꯛꯑꯒꯁꯨ ꯃꯃꯥꯗ ꯁꯪꯒꯣꯝ ꯊꯣꯛꯄ ꯉꯝꯗꯕꯒꯤ ꯂꯩꯅꯥ ꯃꯈꯜ ꯑꯃꯁꯨ ꯑꯗꯨꯝ ꯅꯥꯏꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯁꯥꯖꯅꯤꯡꯕ ꯋꯥꯔꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯩꯕꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ
ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯛꯄꯨ ꯌꯥꯝꯅ ꯆꯥꯊꯣꯛ ꯂꯩꯅ ꯂꯣꯏꯕꯤꯔꯤꯕꯁꯤꯡꯗ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯇꯥꯃꯣ? ꯐꯥꯔꯃꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛ ꯐꯥꯔꯃꯤꯡ ꯂꯣꯝꯗ ꯈꯔ ꯂꯥꯛꯄꯤꯕ, ꯑꯣꯛꯁꯦ ꯄꯪꯂꯣꯏ ꯃꯪꯂꯣꯏꯗꯕ ꯈꯤꯇꯪ ꯑꯣꯏꯔꯁꯨꯀꯣ ꯁꯥꯏꯟꯇꯤꯐꯤꯛ ꯐꯥꯔꯃꯤꯡ ꯂꯣꯝꯗ ꯂꯥꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ, ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯇꯦꯕꯜꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯐꯥꯔꯃꯔꯁꯤꯡꯗ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟꯁꯦ ꯁꯤ ꯄ꯭ꯔꯣꯄꯔꯂꯤ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯊꯥꯕꯤꯕꯁꯦ ꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯇꯤꯟ ꯍꯤꯗꯥꯛ ꯊꯥꯗ꯭ꯔꯒꯗꯤ ꯑꯣꯛ ꯂꯣꯏꯕꯁꯤꯡꯁꯨ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ, ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯐꯪꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯅ ꯐꯥꯔꯃꯔꯁꯤꯡꯗ ꯊꯝꯖꯅꯤꯡꯉꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯥꯏꯟꯁꯦꯁ ꯇꯤꯔꯊꯪꯀꯔ ꯃꯍꯥꯕꯤꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯣꯔꯥꯗꯥꯕꯥꯗꯇ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯏꯟ ꯑꯦꯅꯤꯃꯦꯜ ꯁꯥꯏꯟꯁ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯗꯣꯛꯇꯔ ꯉꯥꯡꯈꯝ ꯖꯦꯝꯁ ꯁꯤꯡꯅ ꯉꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯕꯤꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯣꯛ ꯂꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯃꯣꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯕꯨ꯫